Kokomi Farmer Wings ki maike diging si tang taraga taruk thanipan English ngani ga kunga taruk ta siro lama thorakli August taraga nipan lomi miam gi khongsat hiyai thokle heba Third 2023 digi ngasi phawwa mapalam digi sangsilakpa lonia da bukulai paibe sin koki narcotic singa Manipur miam da landarak pa sina sahi ahum helak lava si phawda center amadi state lainga na logi weba sabsab thabak lokhatabana maram oiduna Lala sina sogalaba Manipur gi Bajing loya da laiba laumi miyamda sahi ahum henbasi laupan ba ngamdana lairakli narco terrorist ki landa sina lau uzariba yum puzaba masa masu mai tamhanjaba laumi miyamdi hainingai leitan awaba habitu wari Lala si haurakpa English ngani ga kunga humdoine Kokomi Farmers Wing amasum khusamnana satminariba lupsing loinana laupan ba yadraba Lomi miyamgi lopham singi compensation pigadawbani haiba akanba ihaudagi English ngani ga kunga humdoidagi compensation piba hokhi adubo hauji English ngani ga kunga taruk loiramdai yaurakadawraba phau English ngani ga kunga mari kunga mangagi compensation pithokpadi lairadana lomi singna online thagathiba document phau check amasung verification loisindri Compensation 2024-2025 ki senpham di Ministry of Home Affairs MHA Government of India na sanction tawduna thamlabani masina takpadi lomi miyam gi damak lairiba Agriculture Department amasum paliba Manipur lenga sina lumna laudi hebani maram aduna hawkiba August taraga mathu English ngani ga kunga tarukta Kokomi Farmers Wing CFW amasum lomi miyam gi apunba mifam amana Laukiba warep ki matungina lakliba August taraga nipan miyam gi weba asoba khongsat nama satnanawa lapthokibani mapungoina khongsat asigi paujildi laumi gi compensation pithokbiu laumi sing maning tamna lau ubi hanbiu subsidized fertilizer mapung fana phangalo Manipur gi irang athubada loisilo haibasini aduba hauzik oirakliba Manipur gi tangdulaita daba 17 August gi Manipur government na nampuda census pangthoknaba hotnarakpa ZFT amasum atai lup kayana NRC tawdana census pangthokpa yaroi haiba akanba khongjang kya sangsilakpa sina maram oiduna lakliba date August taraga nipan English ngani ga kunga taruk ki miyam gi oiba khongsat asi yaithoksari masigidama Kokomi Farmers Wing CFW bu warau bidana bahajari atuba matamda anauba tarik ama lapthoksaragani hari hairiba sirol sita Kokomi Farmers Wing gi convener siam khungana khuyek bidana thadorakli ngarang August ki tang tara mga thanipan English ngani ga kunga tarukta Kuki Student Organization Ccpur District ki makedigi press statement ma thorakli press statement sida palliba gorol amana tuibong dalaiba es kanan bank da locate wa PC nursing home Healthcare Center amada Central Security Forces singna utkiba thong adubu akan mamong yaning dabu wapam phongdorakli Central Security Forces singna yamlaba masing kaya mana hospital sangsilaktuna layengduna lairiba patient amabu treatment chathaduna lairiba patient amabu punanaba phananaba hotnai habigi maral sibaga loinana Security Forces singna hospital manungna nomai kapki haba wapam se phongdorakli Hairiba nomai kapkiba sina maram oiraga hospital asida layengduna treatment chathaduna lairiba patient kaya amada trauma loinana wakhal laina amasum physical health da akaiba kaya marum pire haiba wapam yauna maral kya siri clinic hospital oriba jaga aduda anaba kaya amasum lairiba mafam aduda security central force sing satakhiba thong adubu akan mamong yaningde loinana kari maram gi satakhiba no haibadu KSO Ccpur Koki Student Organization Ccpur gi makedigi singdur haiba wapam phongdorakli KSO Ccpur gi makedigi akan mamong kandem tarakli hairiba wapam asi PC nursing home the central forcing na masing yamla basing sangsiladaga hospital minung na numay kapa masung patient phana bu hotnai habigi maral siuduna wapam kya mafungdorakli hairiba thawdo si August ki tang taraga manga the central security forcing na PC nursing home as kanan bank tuiwong dalaiba sida sangsilaglaga hairiba thawdo sim thokibani haiba wapam panbaga loinana statement sida makhata na palli maduri hairiba KSO na makatana maral siraduna phongdokli maduri treatment jathariba patient phana ba khona badanatana hospital manungda life round masing khara kapthok heba wapam panmaga loinana phibam soktuna lairiba patient singda akiya khang pihali hari
authority maikei su haibi thaudo asigi matang sengdok kadabane haiba wafam phongdokpaga loidana khoisaunaraba miyoisingna army gini haiba bolero amasu mai thakeba report lairi atopa paw mudan haujuk phangbo update amada ZUF ni singna Lungkao part 3 akan mamong landare kre haiba loidana madura khundariba public singna condemn tarakli hari ZUF ni singna Lungkao part 3 da laiba yum singna August ki tang taraga mangara akan mamong landare khi hari landa asida property kaya ama ata thokle haiba maral siri hariba thawdok si akan mamong da mafamdura khundariba miyoi singna condemn tawbaga loidana concern authority singna harib thawdo asigi matangda lumna lawbaga loinana athubada investigation tawgadabani amasum responsible lawgadabani haba wafam yauna phongdorakre masidana tana mafam adura lairiba ama ana thoklaba posai singadu authority ki maikeidigi compensation pigadabani haba wafam yauna phongdorakhi loinana makhatana harib civilian sing asu open nanghandana bagi damakta lokhatpam thokpa thawdangsu lokhatkadabani haba wafam yauna phongdokli hari Sab update mayam pun makata na ngayon si. Me he kai pau the kai bang pau the si sida lag pa mai kadong kai ko the bom lai su na hidi ren ra na lung ba me gan khao no na ma ko na lung khuni kai khun ta ma ko ring na lung bom khuni to me tung tension re nai na ba me gan khao hui shi ni na tan thao lo me tung kai ha ka parwat lo the tao tho lung na nu ma khoi man chai goi khage nai mai ka ji nai me sia so goi roi authorities ko rồi cái gì này mình khó hay giáo na justify số lâu khang mấy người nó không biết tụm video clip thì tiêu lâu mình tụm thấy giáo thôi hay gì lan cản khó thế hay có mấy giờ thôi thâu tụm party bom bữa nay phải nó condemn suy condemn mấy người rồi cái hào mà cái hay có mấy tụm thiệt thôi mình hay dosman ta suy ta cần mày tamai sin mai tan sin mai ta sudaka mi ku tho ani ugai khang san na ba me lat chuna tiki mi te ka lang kha the hai ko mga public tamai reply su mong mai bam ko ka thu hai ju kap lo mai tho public ta su ne to mai tong se thu nai tin na thei to mai tho automatic chak pa mi to nai thai mi ja ha ka tuan no su lo ma kha kan di mai ma kha khani any parties padai pungu nai na ba mi parties hay dù mấy người có appeal số mấy tuần thay, mi ha, cái này mấy authorities rồi nè, cái gì này mấyเขาtan go đi nè thế, giao go lâu đi nè thế, man nè băm mai, cái bill lâu nè băm mai, cái khun, cái cham, properties, hay dù mấy người ha, tao bôi tung chia khơi, tao bôi lát chana, tao bôi tung size khơi, mi ha, makeup suzy mi châu tụi mày ha, cái gì mấy người giao lâu tụi mày ha, mà sao lâu ní mấy tuần thay, mà, giờ lâu nè. Hay có mấy tung thiệt thôi, cái này nó số lâu đâm khang, mấy area tung on behalf họ, mấy người nó coi appeal số mấy tung thôi, thank you.